The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi, which of the following rocks is transformed into marble? A. Granite, B. Limestone, C. Peat, D. Shale. Makhada piriba sing asigi manungdagi karambadagi marble onbage. Ahanbada granite, anisubada limestone, ahumsubada peat, marisubada shale. Ngasigi anisuba wahang asidi, rocks which are formed by the solidification of lava are A. Sandstone, B. Limestone, C. Granite, D. Basalt. Lavana solidification tawraba matungda olakpa rock adu karambano? Ahanbada sandstone, anisubada limestone, ahumsubada granite, marisubada basalt. Ngasigi ahumsubo hang asidi, quantity that remain unchanged in a transformer is A. Voltage, B. Current, C. Frequency, D. None of this. Transformer da quantity change tawdana laibadu karambano? Ahanbada voltage, anisubada current, ahumsubada frequency, marisubada mathakta palibasing asi amatta natte. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana video sing asi numit khudingi hapagi mahutta nongma kalaga nongma alternative days oina pangthokcharani. Mamangi video da hangjakhiba wahang ahum. Ahanbada the intensity of earthquake is measured on A. Beaufort scale, B. Richter scale, C. Secant scale, D. Mercalli scale. Hairiba wahang asigi achumba paukhumna B. Richter scale. Anisuba wahangda tsunami is a large destructive sea wave named by fishermen of A. China, B. Australia, C. India, D. Japan. Hairiba wahang asigi achumba paukhumna D. Japan ni. Ahumsuba wahangda the volcanic region ring of fire surrounds A. Arabian Sea, B. Indian Ocean, C. Pacific Ocean, D. Atlantic Ocean. Hairiba wahang asigi achumba paukhumna C. Pacific Ocean ni. Ngasigi oinadi hairiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Mamangi last Sunday da pangthokchakiba contest adugi winner amakhak khanbagi mahutta winner ahum amasung consolation da winner amaga khanjaragani. Hairiba contest adugi ahanba winner adu khannabagidamagta aigi video gi link adu random comment ki picker da hapsinjare. Loinana hairiba ahanba winner adudi khagemba posangbamni. Anisuba winner adu khannabagidamagta amuka hanna hairiba video adugi link adu random comment picker da hapsinjarage. Loinana hairiba winner adu mayam yengminarase. Ngasigi anisuba winner oigadraba misa adudi anybody ni. Ngasigi ahumsuba winner adu khannabagidamagta amuka hanna hairiba video gi link adu random comment picker da hapsinjarage. Loinana hairiba winner adu mayam punna yengminarase. Hairiba laibak phaba ahumsuba miyoi adudi Sagol Sam Henthoi ni.
loinana ngasigi aroiba amasung consolation gi mioi adu khannabagi damakta video ki link adusu amuka hanna hapsin jare loinana hairiba mioi adu mayam punna yengminarasi hairiba mioi adudi Gita Gurumayum Sarmani dom adongi price adu claim tawnabagi damakta screen da uriba mail ID asta contact tawbiro video asibu yengbiba amasung comment tawbibagi damak adombu thagatchari video tabiriba pumnamakna video asibu like tawbiramu share tawbiramu loinana channel asibu su mapung phaba channel ama oinabagi damakta subscribe tawbiramu loinana anobo video ama hek lakpaga khangnabagi damakta bell icon da nambiyo miyeng tabiraba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachevna amuk hanna thagatpa phongdokchari